ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩꯕꯨꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯔꯅꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯝꯄꯅꯒꯔ ꯈꯥ ꯂꯩꯀꯥꯏ ꯔꯣꯝꯗ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯃꯤꯠꯅ ꯎꯍꯧꯕꯁꯤꯡꯅ ꯍꯥꯏꯕꯗ ꯗ꯭ꯔꯣꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗ ꯃꯈꯣꯟ ꯑꯍꯧꯕ ꯕꯣꯝꯒꯨꯝꯕ ꯄꯣꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯈꯤ ꯍꯥꯏꯔꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯕ ꯃꯇꯝꯗ ꯆꯩꯅ ꯊꯦꯡꯂꯨꯕꯗ ꯃꯩ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ ꯃꯇꯨꯡ ꯖꯨꯔꯤ ꯄꯨꯂꯤꯁꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎ ꯄꯤꯗꯨꯅ ꯗ꯭ꯔꯣꯜ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯗ꯭ꯔꯣꯜ ꯑꯃ ꯀꯥꯞꯊꯈ꯭ꯔꯕ ꯃꯇꯨꯡ ꯗ꯭ꯔꯣꯜ ꯑꯃꯁꯨ ꯄꯥꯏꯔꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯎꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯛꯂꯤ ꯑꯁꯨꯝꯅ ꯗ꯭ꯔꯣꯜ ꯄꯥꯏꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡꯍꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩꯕꯨꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯔꯅꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯝꯄꯅꯒꯔ ꯈꯥ ꯂꯩꯀꯥꯏ ꯔꯣꯝꯗ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯃꯤꯠꯅ ꯎꯍꯧꯕꯁꯤꯡꯅ ꯍꯥꯏꯕꯗ ꯗ꯭ꯔꯣꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗ ꯃꯈꯣꯟ ꯑꯍꯧꯕ ꯕꯣꯝꯒꯨꯝꯕ ꯄꯣꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯈꯤ ꯍꯥꯏꯔꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯕ ꯃꯇꯝꯗ ꯆꯩꯅ ꯊꯦꯡꯂꯨꯕꯗ ꯃꯩ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ ꯃꯇꯨꯡ ꯖꯨꯔꯤ ꯄꯨꯂꯤꯁꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎ ꯄꯤꯗꯨꯅ ꯗ꯭ꯔꯣꯜ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯗ꯭ꯔꯣꯜ ꯑꯃ ꯀꯥꯞꯊꯈ꯭ꯔꯕ ꯃꯇꯨꯡ ꯗ꯭ꯔꯣꯜ ꯑꯃꯁꯨ ꯄꯥꯏꯔꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯎꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯛꯂꯤ ꯑꯁꯨꯝꯅ ꯗ꯭ꯔꯣꯜ ꯄꯥꯏꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡꯍꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩꯕꯨꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯔꯅꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ मरक असिदा ngasi अयु पुंग 8 खरा हेलक्पा अद्वाइदा चांपनगर खा लेकाई रोमदा नोंगपोकलोमदगी ड्रोन अमा पाइसलक्पदगी खुल ngakpasinna नोंगमैना कापथखरे हाइरी अखोइगी पाउमीदा मिटना उहोबसिंगना हाइबदा ड्रोन अदु नोंगमैना पानबदा मखोन अहोबा वोमगुम्बा पोखाइबगी मवोंगदा उखि हाइरी मतुंग लेबाक मखा ताबा मतमदा चैना थेंगलुबदा मै हौरखी हाइरी मतुंग जुरी पुलिसना खुंजासिंगना पाउ पिदुना ड्रोल खुसिनखरे हाइरी ड्रोल अमा कापथखरबा मतुंग ड्रोल अमासु पाइरकपा खुंजासिंगना उखि हाइनसु पाउदमलकली असुमना ड्रोल पाइरक्तुना खुंजासिंगदा अकी तुजुंग हलिबा थवोंग असि मरि लेनबसिंगना मिडियंग चंगहनिंगी हाइरी